ahanbada marui pau. Ano balengak sembagi wafam laikhai tadri. Manipur ki budget parliament puthoknaba sem saba hauri hairi. Tourist spot oiba khagnatana laifam ama oidiba kanglagi nongchup thangba gate ki mafam kayada amang asoi tawshinbana miyam thangoiba faunare. Amadi ahanba Vande Bharat Sleeper Express train Guwahati amasung Kolkata gi marakta chain lagani. Kurum jere ISTV pau meeting tabiri bupum namapu taram nok jere pau sandok na pizere. Mamang chehigi February tang tara humdoidagi state asida president rule thamlakiba amade president rule asi mahusana chahi amadagi henna thamnadaba maramna February tang tara humdoi fawbagi mamangda Manipur da ano balengak ama semna ba honariba wafam ngasi fawba lekhai tabangam dana leiri thasigi tang tara mari da Union Defence Minister Rajnath Singh amade BJP ge National General Secretary PL Santosh Guwahati da lakadori ba asida BJP ge MLA Singh unaduna ano balengak asigi matangda aroiba wari sanaraba yai hairi. Lengaglo nainaba singna fongdoropagi matung ina karigumba Manipur da PR makha tana sangdoke hairabadi parliament ki akhanaba ayaba lawba ECI gi recommendation natraga partial emergency laukthokba mathau tabana hairiba phibam asi tadanaba center na kari karamba lambi yatkatge haiba housingmaki oin haiba ngamde haire amaromda anobalengak ama lakpa tarabadi maduda chief minister gi firm oirakpa yai haina panariba hanagi chief minister N Biren speaker TH Satyabrata Govindas Konthozam TH Bishwajit amade Diganglung Gangmai na chingbagi ming panari. Maitai Marakti Chief Minister Oirakpa Tarabadi Irang Amuk Makha Samtharakpa Yabagi Oithokpa Leibana Naga MLA Singhi Maraktagi Amabu Chief Minister gi firm haplaga Maitai Amasung Kuki gi MLA ani Deputy Chief Minister gi firm Paihanduna Lengak Semlakpa Yai Haina Mot Pirakpa Lengak Lord Nainama Singh Yauri Amaromda Athubo Oida Manipur gi Governor Amasung Speaker TH Satyabrata Delhi da Paishan Kiba Sina Anoba Lengak Athubada Lakadra Haibagi Thazaba Miyamda Leinari Adubu Atopa Paugi Likhun Amagi Matung inadi thasigi tang kun nipandagi parliament session haugadaba amade session asida India ki amasung PR leiba tarabadi Manipur gi budget puthokatoba yadabana governor kausinba oigani haina mot pirakpa lengaglo nainaba myo yauri amaromdana thasigi tang kun taruki mamangda Manipur da anoba lengak lakani haina miyamna kanna ngangnari basi kadai fawba chumgadori bono haibasi hausik fawbik oina haibangamdre. Lamdam asigi maru oiba tourist spot oiba khagnatana senglaba laifam oiriba kanglagi nongchup thangba gate ki oyeta parking oshinba amade lambi asida fawduna chatliba mioisingna amang asoi tawshinba yaurakpadagi senglaba mafam asida lai khurumba amade koiba lakpadi lairadana lambi asida fawduna chatpagi hangoiba fawbagi phibamda lakli hiram asida pawdam ama I know you like Mafamasi, Kanglagi, Nongchuk Tama Gate, Hi Riba, Kangla, see Manipurgi, Yamna Maru, but tourist sports in Manunga, Ama Oiba, Natana, yellow fruits in Yamna, Maru, life from Amani, Hi River life from Len, Asigi, Nageta Garik, Hamjanba, Amadi Achat Oaksina, Papan Tokshanba, the Kong Hamjanba, Yorpa, Asi, Matanga, Lambida Chat Oak, Toriba, Muising, Kari, Fondorali, have to do Miampuna Taminis. Manipur is a famous tourist spot amadi oiba hana dagi horaga da khoshigi kanglasi sing nakan leba pass ta khogi mi ke kala khama tamda khogi urination to khanba sina maram oraga khogi passing ba saliba khogi mi sing system na nungai ta ba popa de manam milliam oibodo do atopa mapalom gi mina laga khogi Manipur sa khama tamda as yam chawkhati yamna dawai tai haibagi wa do mina haigini ikaise ba Manipur just maina hajaba lam status bai ta sanba mi yamna uncivilized oi haibagi focus gini baduna khoi mayamna siti kitang khathamna ji duga khoi mayam su amna uncomfortable oi si manam ke ka am chen biduna Manipur gi mamai je phajana be henna khoi mayam se gyan tamina chen Amarom da laingang na mafam asi life from len amadi tourist spot asi phajana ba semgatla su praja kharana khoi haib mafam asi gyan ta da badagi mapan thoksan ba amadi khong hamjan badagi hai riba life from len asigi maning thangba gate ki kha amadi wang thangba singda ukhong singda mosalliba si praja kharana gyan ta dabagi oibra haisu achawo kharana phongdorangli khoi samo sam nungai jade baba haibdi akhoi
इसामक सि मफमदा फावरगा चपनिना मनम कैका मैम इसामक तबाव नुंगाइजद्रे इसागी इरमदमदा दुमाइ तौरमनिना अतोपा टूरिस्टसिंगसिना लाक्टारदि मणिपुर से करम मोइगी गवर्नमेंट से करम मफमदा गवर्नमेंट सिबाव शबिदबा सिबाव यंगसबिदबा सिगुम मयाम से माइना अलमगने खाले मरुइना अखोइ सिगी पब्लिक टॉयलेट कैकासा खितंग हेना हेतु मफम चाना फजना थम्बिबा अदगी चलिबा मिसिंगसिजु फजना वाखल तामिनबा हाइतारे अखोइदा सि लम्बेल सिदि मयामगिनी सिदि तवे यादे हाबदो खितंग खन्थानिने आइगी स्टेटनी आइगी रेस्पॉन्सिबिलिटी दो सिमा लौबा याय हाबदो खन्थानिने अदुदुगा कइनो गवर्नमेंट ना सु खितंग मिएन चंहने ई मनम महा अमा अदुम मयाम चथोकसिंदा मयामदा हरासमेंट प्रजादा हरास पीरे अदो गवर्नमेंट साइड से कोई सुंबा पब्लिक भवन तौबगी मफम जगह हमतन संबिनबा सरकार की मेसेज सिगी नमथीरी जे सागी मयाम जे सटलबनीना लैरबनीना को पार्किंग अमा ओइरबनीना मपान टॉयलेट अमा दगी मपान थोफम अमादि तसेंना थमननिंगी याम नुंगाइते अबदे अकोय मफम जे आई फदना हिंगनबगी थोलकपनीना सागी याम वारे अदुना फम्मीजे फम्फम लैतबगी फम्मनीना नमथीरा हनै मरक्सिदा फम्मीने नैंगाक्ता अखोयना हाइबमु मसि मपान थोफम अमादि टॉयलेट तौफम अमा छा सेमहन्निंगे मफम चाबा अमदंगदि थमहन्निंगे लैंगाक्ता ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯄꯥꯟ ꯊꯣꯛꯐꯝ ꯑꯃꯗꯤ ꯈꯣꯡꯍꯥꯝꯐꯝ ꯁꯦꯝꯕꯤꯕ ꯈꯛ ꯅꯠꯇꯅ ꯄ꯭ꯔꯖꯥꯅ ꯑꯩꯒꯤ ꯂꯥꯏꯐꯝ ꯂꯦꯟꯅꯤ ꯑꯩꯒꯤ ꯌꯥꯝꯅ ꯁꯦꯡꯂꯕ ꯂꯥꯏꯐꯝ ꯂꯦꯟ ꯑꯃꯗꯤ ꯇꯨꯔꯤꯁ ꯁ꯭ꯄꯣꯠꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯗꯨꯅ ꯏꯁꯥꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ ꯑꯗꯨ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯄꯥꯝꯅꯍꯧꯔꯤ ISTV ꯄꯥꯎꯒꯤꯗꯃꯛꯇ ꯀꯣꯟꯁꯝ ꯖꯤꯕꯟꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯀꯔꯅꯖꯤꯠ ꯀꯪꯂꯥꯄꯥꯛ ꯏꯝꯐꯥꯜ ꯋꯦꯁ Indian Railways na Vande Bharat Sleeper Express Guwahati amasung Kolkata gi marakta athuba matamda chenaba thaurang taure hairi masina awang nongpok amasung Eastern India gi marakta chathok chasinda chaunu khudong chaba ama piragani New Generation Train asi coach rek tara taruk oibaga loinana apunba passenger chanipan ga kunhumdoi tongba yagani train asi AC 3 tire coach taramatoi AC 2 tire coach mari amasung first class AC coach ama yauri Vande Bharat Sleeper Express asida Kavach automatic train protection system emergency passenger talkback units amade advanced control ga loinaba state of the art driver cab yauri naungna hawdokadoriba train service asina Assam amasung West Bengal gi marakta lambi fauna bagi chang singthaningai oina hengal lagani Assam gi Kamrup Metropolitan amasung Bongaigaon West Bengal gi Kuch Bihar Jalpaiguri Malda Murshidabad Purba Vardhaman Hugli amate Howrah district na chaungna kanaba piragani haide MGNREGA bu VVGRAMG haina Union Government onthokpa yaning de MGNREGA oina adum thamgadabani haiduna ngase India gi mafam sin bathungna changsiliba khongjang gi sarukam oina awang jiri da su khongjang changsinkhre Imphal West 1 District Congress Committee na sinduna awang jiri da laiba 1000 Block Congress Committee gi office ta pangthokiba wakat khongjang aduda hanagi MP Dr. Thokchom Maina Imphal West 1 District Congress Committee ki working president H Ibotombi 1000 Block Congress Committee ki president G Kalenjau Kabui MPCC Kisan gi chairman Laishram Nando yauna 1000 kendra gi manung dagi lakpa miyam na serugya ki thauram duga mari lenana Dr. Thokchom Mainana lairabana masing yamba lamdam asida MGNREGA na chahi amada myoi listing kaya kana bapiramba aduna hauzikti masigi kana basi fangba ngamlaroi tabagi fibam da lakpa maramna MGNREGA asi kalhauna bahaiduna AICC ki pautak matung ina laibak sin bathungna changsiliba khongjang asi makhatana changsinki gani laira babu kanbi gani haina laukhiba BJP lengak na ngasidi India asibu kham thengna laira handuna amade hingbagi hakmattuna senjau paiba singi laibak onthokna ba kanna honariba asida aikoi punna thengna minaduna India amadi Manipur bu kanna ba hona minarsi haiki bangi yumdong kudingda sahi amadi yamdrabada moigi daka leba sen palising kuntra changinaba kone hona tam pandamse masi pura thugaraga koi gyan tahandaba aduna laira praja singchida n1 ba aduguma ek amani hana koi congress party no ujei maduna haiwa ek asi chanaba yaroi hanagi manrega se koi Mahatma Gandhi National Rural Employment Guarantee Act ki makhada tawba thawang sida chathabiu haidana koi haijabani
ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯌꯥꯝ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯦꯟꯁꯤꯜꯂꯛꯈꯤꯒꯅꯤ ꯑꯃꯁꯨꯡ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇꯁꯨ ꯃꯁꯤ ꯈꯣꯡꯖꯪ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯖꯔꯤ MPCC Kishan ki Chairman Laishram Nandona BJP na ngasidi lamdam asida leiriba mipum khudima kham thengna wahalaga lairaba miyam sumduna chana ba honari BJP gi mathong huktaba thawong asina ngasidi lamdam asi mathak makha ona ba honari asigumba warba tanja asida lairaba singi damak amata ngairaba kanaba piramba MGNREGA busu amuk onthoktuna lairaba kaya bu hingna hatna ba honarakli asigumba kaya sing asina aikoi gi hak aikoi na kanjana ba honabada ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯔꯁꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯍꯥꯏ ꯀꯃꯥꯟꯅ ꯂꯧꯔꯤꯕ ꯗꯤꯁꯤꯖꯟ ꯑꯁꯤ ꯅꯣꯡꯃꯇ ꯉꯁꯤꯐꯥꯎ ꯃꯅꯨꯡꯗ ꯑꯩꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯑꯁꯤꯒꯨꯝꯕ ꯏꯁꯀꯤꯝꯁꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯅ ꯃꯁꯤꯡ ꯌꯥꯝꯕ ꯏꯁꯇꯦꯠ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯁꯤꯕ ꯏꯁꯀꯤꯝꯁꯤ ꯃꯨꯊꯠꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯂꯥꯎꯗꯅ ꯇꯨꯃꯤꯟꯅ ꯈꯥꯡꯖꯤꯜꯂꯒ ꯂꯩꯔꯤꯕꯁꯦ ꯅꯈꯣꯏꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯑꯩ ꯀꯦꯟꯗ꯭ꯔ ꯄ꯭ꯔꯖꯥ ꯃꯤꯍꯨꯠ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯖꯒꯗꯕꯅꯤ ꯃꯔꯝꯗꯤ ꯋꯥꯔꯕ ꯇꯥꯏꯃꯤꯡ ꯑꯁꯨꯛ ꯀꯟꯅ ꯂꯩꯔꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕꯁꯤꯗ ꯑꯁꯤꯒꯨꯝꯕ ꯖꯥꯠ इसकी ममिंग ओंथों थबक तौसलप तारगदी अखोई केंद्र प्रजा सिंगसिना ममिते मपी ताबसे सिगी महीदी नखोइसु नोंगदी नखोइसु फंगनी हाइबसे अयां मीडिया की थोंदा मणिपुर किसान चामने हाइजरी अदुना मरम अदुना अथुब मतमदा बीजेपी कारी एमएलए सिंगिन हाइब स्कीम जे मुथतन होनबियु नखोइ हाई कमांड हाइबियु हाइना आई मणिपुर प्रजा पुनमकी अमदि केंद्र प्रजा पुनगु मोसिलागी मीडिया की थोंदा अपिन तौजरी Haukiba December tang kun humdoida VDF Welfare Association Central Committee ki oiba mifam ama basikong da fam laba matung BDF singna pen down gun down strike chatharak pagi sarukam oina kongba thongkhong da leiba ola lampakta wakat mifam famkre BDF personnel chahum mugna saruk yaduna fam kiba wakat mifam atuda resolve BDF issue to maintain law and order present honorarium is insufficient for VDF families we serve the state demand dignity haina thaba play kat sing sizinake Wakal mifam aduda serukya kiba Imphal East VDF Welfare Association ki Vice President KH Jona Karigumba VDF Singh Natalibu demand implementation of Section 18 of the Police Act 1861 regularization of VDF personnel amade enhancement of VDF personnel honorarium hariba point sing asi lagliba January 15 faubada lengak na thabak ta onthok trabade Thangnaba numita VDF singna mega rally ama chatkani rally aduda thokhaningdaba thokdok thorakpa matamda madugi tekchak pumba lengang na pugadabani haike Taliba January ki date 15 faubada akhona taliba demand sing asi state government na pithok bidaba targati hek thangnaba miko January ki date 16 2026 ki masida akhona mega rally all Manipur Central Committee na sinduna chobom sajagani masida akhona Thoningdaba thokdoksing haiba tare all Manipur ki oina chalakwa chida thoningdaba khut sa yaungna ba thokdokbuk sidi compulsory thokbuki chance lairabani chinna phongdok da haiba ngairabani amoi dadi akoi isa je sahi tara taruk tara tare service torabani na sarkar gi law and order gi karai da kari lai haiba loi isa akoi gi laiba BDF sing loina khangna mu aktani aduna khut da train dogna sahi tara nga tara taruk torabani na masidai da apa tholakwa singdo state government na pugadam haiba si Imphal district video welfare association gi Vice President amoina ngasigi media ko tangda khanganjari Haukiba chahi English ngani kunmari June gi tang ahumda Khagempali da leiba Haikruzam Bijoy na mahaki loina bi pisak machabu thangna thinduna hatbagi damag Bijoy bu numit adumaktada Singjamai police na faduna jail ta thamkhraba matung English ngani kun manga February gi tang manga da CJM Imphal West na police na matam chana charge sheet thagalakte haiduna PR bonda thadorakba bu yaningda ba utuna wakat mifam ama Khagempali ngana pithongda famkre Khagempali Idol Club amadis Sandrembi nupi lupna sinduna fam kiba wakat mifam aduda nupi angangda miyot minay tauba tokpiyu mihat pa cherak piyu mari lenana police station na charge sheet matam chana thagat piyu haina thaba plakat sing sizina ke wakat mifam aduda serugya kiba Sandrembi nupi luki secretary Santina masagi nupi hatpa ngamba miyoy amabu charge sheet matam chana thagalakte haiduna thadorokpa si yaningde mari lenaba police na charge sheet thagat paga loinana mahakpo amukhana faduna jail ta thamgadabani haike Sahi 2024 da
ꯀꯨꯖꯝ ꯕꯤꯖꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯇꯝꯊꯤꯅ ꯃꯤꯍꯥꯠ ꯊꯤꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯃꯥꯁꯦ ꯖꯦꯜꯗ ꯊꯝꯃꯨꯔꯒ ꯍꯧꯖꯤꯛꯁꯦ ꯃꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯅ ꯂꯝꯕꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯊꯣꯔꯛꯄ ꯎꯕꯗ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯅꯕ ꯄꯣꯛꯅꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠꯄ ꯑꯁꯦ ꯌꯨꯝꯂꯛꯇ ꯂꯩꯕꯁꯤꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯑꯦ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯁꯤꯒꯤꯁꯦ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯦ ꯐꯝꯖꯔꯤꯕꯅꯤ ꯍꯧꯈꯤꯕ ꯇꯥꯡ 8ꯗ ꯂꯥꯡꯖꯤꯡ ꯑꯆꯧꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯆꯦꯌꯔꯄꯔꯁꯟ ꯁꯣꯔꯣꯈꯥꯏꯕꯝ ꯁꯤꯖꯥꯁꯀꯤ ꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯃꯌꯣꯛꯇ ꯃꯣꯏꯔꯥꯡ ꯍꯅꯨꯕ ꯂꯥꯡꯖꯤꯡ ꯑꯆꯧꯕ ꯑꯃꯗꯤ ꯍꯩꯅꯧꯕꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯌꯨꯝꯂꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯌꯥꯅꯤꯡꯗꯦ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯤꯒꯅꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯤꯒꯅꯨ ꯃꯁꯦꯜꯗ ꯈꯨꯠ ꯊꯥꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯣꯏꯔꯥꯡ ꯍꯅꯨꯕꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯄ꯭ꯔꯚꯥꯕꯇꯤ ꯑꯃꯗꯤ ꯂꯥꯡꯖꯤꯡ ꯑꯆꯧꯕ ꯋꯤꯃꯦꯟ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯦꯝꯕꯔ ꯄꯥꯂꯨꯖꯝ ꯁꯣꯚꯤꯇꯥ ꯑꯅꯤꯅ ꯂꯩꯕꯥꯛꯀꯤ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯁꯦꯜꯒꯤ ꯑꯣꯏꯕ ꯂꯥꯟ ꯑꯃ ꯊꯣꯛꯅꯕ ꯁꯤꯟꯕꯤꯒꯅꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯃꯁꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯈꯜꯗ ꯍꯦꯟꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯍꯜꯂꯤ ꯀꯔꯤꯒꯨꯝꯕ ꯌꯥꯅꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯌꯥꯅꯗꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯕꯤꯔꯛꯎ ꯃꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯖꯒꯦ ꯌꯦꯛꯅꯕꯗ ꯎꯠꯀꯗꯕ ꯊꯧꯑꯣꯡ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯇꯧꯒꯨꯝꯁꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯀꯜꯆꯔ ꯑꯁꯤ ꯊꯥꯗꯣꯛꯁꯤ ꯃꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯤꯕ ꯁꯣꯔꯣꯈꯥꯏꯕꯝ ꯖꯤꯖꯁꯀꯤ ꯌꯨꯝꯗ ꯅꯍꯥꯟ ꯄꯨꯡ 8 ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯤꯔꯝꯕꯒꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯔꯝꯗꯤ ꯍꯥꯏꯗꯤ ꯌꯨꯝꯗ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯩꯗ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯦ ꯑꯁꯣꯛ ꯑꯄꯟ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯖꯥꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯌꯥꯝꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯕꯅꯤ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯤꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯖꯅꯤꯡꯗꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕ ꯌꯨꯝꯂꯛꯇ ꯁꯨꯃꯥꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯟꯕ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯑꯒꯅ ꯀꯅꯥꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯒ ꯀꯅꯥꯅ ꯗꯥꯏꯇ ꯄꯨꯕꯤꯒꯗꯒꯦ ꯑꯗꯨꯅ ꯌꯨꯝꯂꯛꯇ ꯁꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯟꯕꯒꯤ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯡꯖꯤꯡ ꯑꯆꯧꯕꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯋꯥꯡꯒꯣꯏ SCꯒꯤ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯥꯝ ꯂꯨꯈꯣꯏꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯃꯌꯣꯜ ꯃꯦꯗꯤꯀꯦꯌꯔꯅ ꯁꯤꯟꯗꯨꯅ ꯊꯣꯡꯈꯣꯡ ꯂꯛꯁꯃꯤ ꯀꯩꯊꯦꯜꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯦꯒꯥ ꯐ꯭ꯔꯤ ꯍꯦꯜꯊ ꯀꯦꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯦꯝ ꯑꯁꯤꯗ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯇꯣꯞ ꯁꯤꯐꯥꯏ ꯏꯔꯝ ꯁꯤꯐꯥꯏ ꯊꯤꯌꯥꯝ ꯂꯩꯁꯥꯡꯈꯣꯡ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯃꯈꯥ ꯂꯩꯀꯥꯏ ꯑꯃꯗꯤ ꯄꯥꯎꯕꯤꯇꯦꯛꯅꯆꯤꯡꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯄꯦꯁꯦꯟꯠꯁꯤꯡꯗ ꯃꯦꯗꯤꯁꯤꯟ ꯑꯣꯔꯊꯣ ENT ꯗꯦꯟꯇꯦꯜ ꯁꯥꯏꯀꯦꯇ꯭ꯔꯤ ꯑꯃꯁꯨꯡ ꯄꯦꯗꯤꯌꯥꯇ꯭रिꯛꯀꯤ ꯗꯣꯛꯇꯔꯁꯤꯡꯅ ꯄꯦꯁꯦꯟꯠ 140 ꯂꯥꯌꯦꯡꯈꯤꯕꯒ ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯂꯦꯝꯅ ꯄꯤꯈꯤ ꯍꯦꯜꯊ ꯀꯦꯝ ꯑꯁꯤ ꯁꯤꯟꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯑꯁꯣꯟ ꯑꯅꯥ ꯂꯩꯇ ꯂꯥꯏꯔ ꯀꯌꯥ ꯑꯃꯗꯤ ꯏꯪ 2019ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯩ ꯃꯁꯤꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯁꯤꯒꯤ ꯐ꯭ꯔꯤ ꯍꯦꯜꯊ ꯀꯦꯝ ꯑꯁꯤ ꯁꯤꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯣꯜ ꯃꯦꯗꯤꯀꯦꯌꯔꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ ꯌꯨꯝꯅꯥꯝ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯦꯜꯊ ꯀꯦꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯑꯩꯒꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯁꯣꯜ ꯑꯅꯥ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡꯗ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯁꯤꯟꯖꯕꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯧꯖꯤꯛ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯡꯒꯪ ꯏꯔꯩꯀꯥꯏꯁꯤꯗ ꯑꯋꯥ ꯑꯅꯥ ꯑꯗꯨꯝ ꯊꯣꯛꯇꯕ ꯅꯠꯇꯦ ꯈꯔ ꯌꯥꯎꯏ ꯃꯁꯤꯗ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯅꯥ ꯑꯌꯦꯛ ꯑꯩꯅ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕ ꯉꯝꯃꯗꯤ ꯍꯥꯏꯗꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯦ ꯑꯩꯅ ꯁꯤꯟꯖ ꯂꯥꯡꯖꯕ ꯈꯔꯁꯤ ꯃꯁꯤꯗ ꯗꯔꯀꯥꯔ ꯂꯩꯕꯈꯩꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯄꯤꯖꯔꯦ उरीपोक पेट्रोल ऑटोमोबाइल एसोसिएशन की चहेगी जनरल बॉडी मिफम पांगथोखरे रजिस्टर तौदबा रोड परमिट पाइदबा ऑटो सर्विस तौबसिंग एसोसिएशन असिना सर्विस तौरिबा लंबिदा चंगबिरकनु हाइना मिफम अदुना वारेब लौखरे इरोय सेंबा चिंगजिनता लेबा मायोल की ऑफिस कॉम्प्लेक्स ता पांगथोकिबा जनरल बॉडी मिफम लोइरबा मतुंग पांगथोकपा पाउगी मिफमदा एसोसिएशन के लीगल एडवाइजर ओइनाम राजेशना UPA-MA Trade Union Manipur and Transport Department da register tauba association amani association asida member yankai humdoi lei association asige member sing asina lamboi khongnang khongda parking oiraga khwaramban kaithel fawba auto passenger service taubani association asige member sing na service tauriba auto sing registration number yaurabra insurance amadi road permit na chingba formalities loina suraba matungda member oiraga auto sing da upama haina su tharaga chatlibani
Laibak thiba amadi hauzik lambi asida authorized oidaba mari leinaba registered document paidaba auto kaya amana lambi asida service toksilakba sina legal oina service toriba amadi passenger singda khudong chadaba mayok nahanba ohelle auto tongjarakpa singi pochei kauramba yawba matamda association gi members singi auto gi oirabadi thidokpada line thoklabasu legal oidaba auto sing yaksilakba sina passenger singi pochei kauramba yawbada thidokpada awabo ohelle hiramasigi matangda Transport Department su ahenba meeting changduna lona yadaba mawongda lambi asida auto service toriba asi meeting changbiyu registration sudana lambi asida passenger service toba auto sing masana lambi asida service toba lepiyu miyamgi niyom chumna service toriba singda ayetpa pipi ganu haike जार मियाम द तोंबिरिबा उटबोक लाइन तोंबिरिबा सिंजा पोमाइ चेमाइ थोरक पयाव हाबिदि क्वामना मांग्रे फ्रुट लेहौरे अमदि मोबाइल तो ऑक्टो द यावग्रे हाइदन उपामा द लागा नु उपामा द यावब्रा खोरप्रा हाइगदि उकोयमा द एदि करम कान थवी पुंग क्या थवी नंबर क्या नरगा लोइ मा हारगा अखोइना अखोइ द यावप खुदि मक्ति अखोइ पी गमनबा होनजे पिजु पीकी अदुबो सिगुम्बा उपामा नतबा अतोपा लाइसेंस यावदबा आइन काइना कांगोन सुना थोबिरकपा कांगु द यावगिबसिंदा अखोइना पुथोबो गमदबनिना अखोइ मदुमदि अखोइ गमजदुना मसिगुम्बा पब्लिक ता सुहनबा कयाम से मसी तौदनबा हाइदसु उपामाना खंजरगा ngasi press meet se pangthoksobane marum maduna aikoina auto thobirikpa miosingu thobigunu haijamte thobiba taragasu kangon sun thobiu masingba department da challaga haiba phongba lecturgasu aikoi upamagi secretary president da tanabiu aikoi dum mateng pangjage adum gai thobiu haibase maruina akoi press meet tokjabane Uripok Petrol Automobile Association ki Joint Secretary Maisnam Ibo Chaubana ngasi pangthokpa General Body mifamna Uripok line asida law kaina Transport Department ki makhada paigadaba document sudana chensilakliba sing makhata na passenger service natraga reserve oirabasu chatpirakanu niyom chumna mathau taba registration amadi road safety ki kanglon ngakna chaliba singa thokliba ningai sangdana ba matungda thoktana ba honaminasi permit yaudabana lambi asigi passenger singi potmang chemang thokpada Gari number khangdaba yaudaba oibana thiba khangdaba mayoknariba asi makhatana thoktanaba association lokhalatliba khongthang asida mateng pangbiyu makhatana chatharaglabadi police amadi logi oiba mateng loraklagani haike vehicle sing asina ain kaina passenger service torak lagadi ain amadi police ki mateng lojagani praja miyam nasu hairiba ain kaina sangsil lakliba e-rickshaw sing asida tongbidanaba amadi uripok line asida passenger service tobiriba registered body sing nasu cooperation bibinaba nolukna haijari loinana mari leinaba department nasu masigi matangda meeting sangsin binaba appeal tawjari NEET 2024 da state topper oiduna Rimsta Medical Tamliba Siddharth Rajkumar Okpagaloinana parents sing interaction ama ngasi Rims ki Jubilee Hall da pangthokre Prince Ajuhab Sikar Rajasthan sinduna pangthokiba Mega Career Counseling Seminar 2026 ki thoram atuda Prince Career Pioneer PCP ki Managing Director Onkar Mun Career Asimak ki Coordinator Pramod Kumar Moyal Modern College Porompat ki Associate Professor Chandam Rajan Amadi PCP gi Mentor and Executive Officer Narendra Sekhawatna thoram adug athoiba mithunglin sing oina sarukyakhi loinana PCP asida mahai masing tamduna Manipur gi oina mangsil thaduna ring chalakhraba singda achamba khudol tamduna pungning thagwatki thoram aduga mari lenana PCP gi Managing Director Onkar Munna ngasi pangthokliba seminar asina education sector da meeting thamduna ahongba purakna ba pandamda amadi marakta interaction tongnaduna tathok tasin tongnaba pandamda pangthokpani masina hawjik PCP da tamliba mahiroi sing amadi tungda lakadoba mahiroi singi mai pakna changsinnabagi lambi amagi yumfam thonbani mahiroi amadi mama mapa singna mangjari ba manglan adu mangfaungna hanaba honabana aikhoigi pandamni ngasidi PCP na laibak asi oina education ki lamda khwaidi ki mangzin thaba institution ama oirakli masigi makhada leiriba school college tuition center singda mahiroi lising yankhai ki mathakta tamli haike तो आज की ये मेगा कैरियर काउंसलिंग सेमिनार एजुकेशन को लेकर के है, कैरियर को लेकर के है, बच्चों और उनके पेरेंट्स के ड्रीम्स को लेकर के है और उन ड्रीम्स को हम हकीकत तक कैसे पहुंचा सकते हैं, इन सारी चीजों को लेकर के है। प्रिंस एजुकेशन अब सीकर आज के दिन देश का सबसे बड़ा और तेज उभरता निजी शिक्षण संस्थान समूह है। करीब 50,000 प्लस बच्चा इस समय संस्थान के विभिन्न स्कूल्स में, कोचिंग्स में, कॉलेजेस में अध्ययनरत है,
जिनमें से लगभग 20,000 प्लस बच्चा हमारे हॉस्टल्स में रह रहा है। 20,000 प्लस बच्चा किसी संस्थान के हॉस्टल्स में रहे। सैकड़ों बीघा के कैंपसेज हैं और हमारे कैंपस की बड़ी बात यह है कि सारे कैंपस 100% मोबाइल फ्री है, क्योंकि पूरे कैंपस एक चाबी से खुलते हैं और एक चाबी से बंद हो जाते हैं। कैंपसेज के अंदर अपने आप में पूरी एक दुनिया है। बच्चे को वहाँ छोड़ने के बाद जब आप बच्चे को वापस लेने के लिए आएंगे उसी समय बच्चे को बाहर निकलना है। बाकी बच्चा इन हाउस रहेगा, इन कैंपस रहेगा। इसलिए हम एक लाइन अक्सर कहते हैं कि स्माइल, योर वर्ड इज इन सेफ हैंड्स, योर वर्ड इज इन प्रिंस एजुकेशन हब्स हैंड्स। Manipuri Kunaida Arangfamgi Masin Haiba Hiramda Nomagi Oba Workshop Mama Ngasi Department of Manipuri and IQSC Polestar College Hianglam Wabagai Amade All Manipur Arangfam Association Ani Puna Kusamnaduna Polestar College Hianglam Wabaga Gi College Campus Da Pangthokre Thauramasida All Manipur Arangfam Association Secretary Irengbam Ibobi Head of Department, Manipur Department, Polestar College, Huidrom Santazit Amade, College Sigi Principal, Dr. Ilangbam Gopalsu Serukyaki. State ki resource ta kharadang oirabasu mateng pangbo oina Mangal Institute of Human Resources Tarang Patna hauki bachahi English kun mangagi September 10 da pangthoki ba marirak suba state level mathematics and Manipuri Maitai Me competition 2025 की मनामथुम सिंह येंथोकपगी थौरम ngasi Nepra Company Awang Lekai Community Hall da pangthokre thauram aduda retired MPS Toizam Nimai miyam gi thabak tawriba thokchom Jadumani columnist Mutum Santi Sur Hospital Khangabo consultant gynecologist Dr. L Somen Kumar retired MIMR gi secretary Hakpam Dolen Luwangna atoiba mithunglen sing oina serukya ki thauram aduda atoiba mithung sing na serukya ki ba mahiroi pumba bu thagatba amasung apen ba fongdok pagaloinana class 1 digi 12 fawbagi mahiroi singi mathematics competition amade class 10 digi 12 fawbagi maitai mek Manipuri competition da ahanba anisuba ahumsuba amade consolation fanglaba mahiroi singda selgi mana amasung certificate sing yentoke Lamdam asibu luna na thamnabagi pandamda for better Kangleipak amasung DM University Student Union ani punna khutsamnaduna University asigi campus ta cleanliness drive pangthoktuna University asigi manungda leiramba amora kaising sengdokre ngasi pangthokki ba cleanliness drive aduda for better Kangleipak ki member sing DM University Student Union ki thaumi amadi oja sing serugya ki ngasi pangthokli ba cleanliness drive asiga mari lenana DMU chemistry department ki oja amana Dana Lamdam asibu luna na thamnabagi damak for better Kangleipak haiba group asina matam kaya gi mamangdagi mafam kaya da chatuna miyamna motsilamba plastic bottle na chingba amora kaising sit sengduna lunan ba lamdam ama oina lokhalakliba thauram sing asibu pugning thaugatpa oina hauze lamdam asida plastic bottle na chingba sing ka hena sizinaduna mafam chana langthoktabana environment ta akaiba kaya piragliba asina maram oiraga laina kaya santorokpa sidagi kharada oirabasu ngakthokpa ngamna bangase DM University campus asigi manungda cleanliness drive asi pangthokpani tungdasu tongan ba school college mahiroi singna masigumba public awareness asida saruk yaduna afaba kunai ama semgatpada thodang lomina si haike loinana DMU student union ki president Irom Dimochana ngasi university manung asida leiramliba plastic amade fataba amorakai kaya asi sengba Thaudang Lauriba for better Kangleipak Thagat Fongdok Kibaga Loinana Matung Tarak Padasu University ase plastic free zone ama oihanduna Luna na Thambada Mahiru Singi Maikai Digisu Achoba Thaudang Lomina si haina Fongdoke 100 plus aduga volunteer for better Kangleipak and DMU shu volunteer 100 plus na loina raga akoi ngasi garbage bag se collect tawbuni adu 100 plus garbage collect taw yai this means that akoi gi plastic kai je adum thadai hai bane mayam am thada bane ba si mayam je aduna mayam da ikok no na haijari plastic se thada ba lemina si Manipur je sakhot pa hai ba se akoi gi civic sense yam na maru oi aduna plastic bag thada ba lemina si aduga dustbin da thada ba hai miner si All Manipur Students Union M.Suna Sinduna School Higher Secondary School Amade College Sing Student Union ki election da Mai Paklaglaba Amade Candidate Oikiba Sing Okpagi Thauram Kam Get Together ki Thauram Ngasi Palace Compound Leba MB College da Pangtokre Thauram Aduda M.Su ki President Lukram Malangba UCM ki President YK Dhiren MB College Manipuri Department ki Head Dr. Haubizam Chala Mamaitei Mayol Energy Solution ki Managing Director Yumnam Devzit Amasung M.Su Advisor
Soibam Anilna Mithunglen Singh Oike. Thauram Maduda Manipuri Tongan Tongama District Amadi Branch Ki Thaupuba Emsu Giluchingba Singsu Serukya Ke. Thauramga Mari Lenana School Higher Secondary School Amadi College Ki Student Union Ki Election da Mai Paglaglaba Amadi Candidate Oikiba Singda Achamba Khudol Pituna Ikai Khumdab Utke. Emsu Gi President Lukram Malangbana Hauziki Matamda Hogalakliba Mahiru Singna Lairi Khaktambada Natana Iraipak Nungsiba Imalaiba Ki Khanbada Ahanba Khongthang Oigadabane. Mahiru Singna Lairi Khaiduna Achoba Officer Oiduna Lakbada Aigi Yum Aigi Leifam Leiram Drabade Lairi Khairubagi Kanabalaite Maramaduna Mahiru Singna Ahanbada Iraipak Iramda Bunungsiba Amade Puna Nungsi Chana na Hingminaraba Matamdata Laibagasi Chakot Pangambada Natana Education Dasu Mayol Amapurak Pangamgani Maramaduna Emsu na Sinduna Mahiru Singh Okpa Amade Get Together Ki Thoramasi Pangthokpani Hauziki Matamda Education Haibasi Yamna Maru Oire Manipur dasu education ki khongjel asi mangjil thana chatpa mathau tare haike Science and technology akolakpagi matungina hojikti education gi lamda hidana ba sen ongono mogi henkalagli maramadun high education gi khongjel asida akhoi manipur su chanminaba mangjit thaba yamna mathau tai haibasi thamjage haurakliba mahiroi singna su akhoi gi education se achauba lambi da porakna ba hona bada akhoi khuding hanblaitana hona ba mathau tai aduga hojik akhoi gi imalaiba iram dim mase sahi ahum hel jalaglaba lala se ngasi population bangam dream masigi achauba maramdi education hairaga su akhoi na lairik khaktam ba natabida lairik lai su tambaga loinana imalaiba iram dambu nuksiba imalaiba iram dambu kanbai base ya akhoi gi first priority oina pigadamni aina lairik lai su fana hairaga officer oira lakla matamda aigi yum aigi laifam leiram da taragadi akhoi aina tamuriba lairik ki value do laite maramaduna akhoi haurakliba mahiroi khudimangna first imalaiba nuksiba loina imalaiba ki damangta contribution tawminaba akhoi khudimak punna nuksi sanani hingminaba aduga mateng pangnaraba matamda akhoi gi laibak khunai che chakhotpa ngomgani education dasu mayol porakani haiba wafam se thamjak Paugi Marak Thana Tembe Break Mata Longminase Free Gynecology Camp January tha asi Cervical Cancer Awareness Month tabaga iroinana Siza Urban OPD Kaisampatna lakadoriba January tang 12 dagi 13 phawba ayuk pung 8 dagi ama phawba Free Gynecology Camp pangthok jagadouri Free Gynecology Consultation Free Ultrasound Screening loinana Investigations and Procedures singda 10% concession su pizagadouri akupa marol ki damak pizariba number asida paw phawiro Every great future begins with the right start. At JJ School Montessori, we discover talents, nurture dreams, and shape the future of your child. Here, learning isn't just in books, it's in creativity, sports, real-world skills, and values that last a lifetime. Honglagliba punsigi lambisida araiba chaba yaba makhai sashinari. Adona hidak langthak kayama chadaba yarakte sashiliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Yeme makigano Ada betamo Sigi yumse next time tina checksin na laksilaga tamkhabani ne Dada nang se Juhar habaga amta kidarbo Asumna mayamna machalbo napshan lugum masigi yumasibu asoyan an kokadabagi next time tina napseli next time ti jor habadi ngakokna na basemani German technology sina bana concrete ka tokna tina ba matamda kapangul amuk hena hengal adli next TMT strength is in the way Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break Matung Taram Nokchere Pau Makatana Pizere The Association of CC School Alumni Sinduna School Asita Tamlakiba Mahiroi Dr. Sarangtem Ibomcha IPS Commandant 6 IRB SP Special CDO Unit Amade Haisnam Balkrishna MCS Selection Grade Additional Secretary Home Relief and Disaster Management and Rehabilitation Gi Puriba Anibu Okpa Thauram Ama CC Higher Secondary School da Pangthokre Thauram Aduda CC Higher Secondary School Gi Principal Khulem Memtombi Retired Head of Department of Urology RIMS Prof
Professor Sinam Rajendro, retired Head of Department of Psychiatry, RIMS Professor Dr. R.K. Lelin Amade, retired Principal CC Higher Secondary School Sinam Indirana, Atoiba Mitunglen Singh Oike. Dr. Sarang Them Ibomcha, IPS Commandant 6 IRB SP Special Studio Unit Amade, Haisnam Balkrishna MCS Selection Grade Additional Secretary Home Relief and Disaster Management and Rehabilitation ki Taupuriba Anida Achamba Kudol Piduna Ikai Kumnab Utki. Retired Head of Department of Psychiatry, RIMS Professor Dr. R.K. Lelina, School asida tamlakba mai paklaba miyoi sing okpagi thoram alumni asina pangthoktuna lakpagi surak ama oina ngasi Dr. S. Ibomcha amate Haisnam Balkrishna bu makoi anina mai pakpa miyoi oirakpada nungaiba phongtoktuna thoram asi pangthokpani lakadoriba alumni sing dasu lamjing maira ama piba ngamlagani haike. Tamliba Mahiroi Singh Kaktanatana, Equigi, Iramdam Sida Ladiba Mahiroi Kudimakta, motivation Oigadaba, Dugumba, Toromamane, Tamzage, Lakado Matam the Su, Equina, achievement Kayamuk Lakini, achievement Lak Kudingbi, Equina, Equigi, Sugumba, alumni, Mayam Napunshan Zaraga, Makoibu, Okchabagi Toram Sipang Tokigani, Leptana, Achang Mamio Sing Putopanga Makini, Having Jet, Tazabatuloina, a Sigitorum Sipang Toksabani. Lions Club International District 322D na chayol amachup na chatharakpa Hunger Free Week ta lamdam asigi miyoi lising tara henbada machi oiba chinjak pija bangam kre makha taba oiba mahausagi khalda sokhalakliba ngakthoknaba thabak paikhalagani haidi. Lions Club International District 322D na tha asigi tang ahumdagi hauduna Manipur region da leiba Lions Club singa khutsamna duna district singda chatharakpa lairaba pankhai makha da leiba machi oiba chinjak mapungfa na chaba fangba watpa singda machi oiba chinjak pizabagi thoram ngasi lotion kre. Hunger Free Week lotion bagi thoram ngasi Imphal West District ke City Police Station ta konba khwairaman kaithelgi nagamapal mai kaida leiba kaithel family basing amade mafam aduda lakiba singda ayuki breakfast oina machi oiba chinjak sing fanghan ke pangthoki ba lotion bagi thoram aduda District Governor Lions Club International District 322D Lalit Kumar Kothari, immediate Past District Governor T.H. Keso, District Chairperson Hunger Free Week L. Upendra Sarmasu Serukyaki. Hunger Free Week Lotion Baga Marilinana, District Governor Lions Club International District 322D Lalit Kumar Kothari Amasung, Immediate Past District Governor T.H. Keso Anina. Ngasi pangthokliba Hunger Free Week Anisi Magtada, Miyoi Lising Ama Henbada, Machi Oiba Chinjak Asi Yentok Pangamki. Masina Ayuk Angan Badage, Pofam Family Basingda Karada Oirabasu Mateng Pangbangamba Asi Nungay Bafawi. Khongthang asi Manipur da leiriba Lions Club sing nasu makoi gi district sing da khongthang asi paikhat ki chayola ma chatharakba asida miyoi listing tara henbada chanaba machi oiba chinjak pija bangam ki miyam nasu apenba phongtorokpa asina paikhaliba thabak asida nungai ba fawi haiki koi masai da jaga mayam da club singa mai magi area tongan ba district sing da loina chinjak se mayam ya thokre akoi me more than I think 10,000 above people mi lising tarai mathakta koi sap tawkre anaki week sita ara yamna mayam sina yamna welcome tawi yamna akoi na tawriba langi basina bu sin ba thung de haitare ena matham thang demand taw basum basi mayam yamna encourage tawtuna yamna nungai na haraw na taram na koi tawjari basi moi lobby. District Chairperson Hunger Free Week L. Upendra Sarmana, Hunger Free Week asida puna program tarani thoi paikhat pangamki, masida police amadi media nasu mating pangduna mai pang na pangthok pangambani. Lions Club International District 322D gi International President AP Singh na club asigi causes nipan gi manungda ahum khak club khalaga maduda meeting thamlaga thabak paikhat pani. Ahan ba causes oina mental wellness amadi ani subo oina chathariba Hunger Free Week asini. Makha tarak ko oina Lions Club International na mahoksagi khalda sokhalakliba asidagi ngakthoknaba lagliba April thadagi thabak paikhat pa horagani haike. Papani sida khoina tawjeri program train thoini kalap mayam sing aduga yawbi punamak ayangna Lion International gi maikei dagi aduga khoi city police aduga khoi media gi kanguna khoi mating pangbiri ba se khoi yam asuki mating thagat chaningi mayam na su khoi kaitin phambiri ba mayam na khoi na khara tawjabasi moina yam harau lobi basi we are very thankful to them also.
Lions Club International ki members sing na club ki damak lawriba thaudang sing aikoi ki club sing da su members sing na longminarabadi chawkhat pada khumang chawsin ba lamdam ama soidana oiba ngamgani haina moirang SC ki MLA thongam santi na fongdokre wafam asi ngasi MLA local area development fund gi makada Lions Club International District 322D gi makada leiba Lions Club of Moirang Club Center gi building gi tiles flooring tawba loiraduna MLA na club ta khusinabagi thoramda MLA na fongdoki bani Lions Club of Moirang na sindana Moirang Chingai Laikai da Leiba Club Center da pangthokpa thauram aduda Lions Club of Moirang gi charter members su oiriba Moirang SC gi MLA Thongam Santi Lions Club of Moirang gi President Lion RK Kennedy John Chairperson John Ten Lion PH Surendro amadi District Chairperson Lion S Devena mathang sitna thoroma pusing oina serugya ki MLA na makhatana Lions Club of Moirang na ngasi club asina koliba manung da lawriba thaudang asi aduki matek thaganingai ni masina club asigi members singi kathokba amadi thawai yawbanani club asina mangliba manglan sing karigumba mahakna mathangi ingsog listing aniga kuntareta pangthokadoriba mikhalda Moirang SC gi miyamna amuk khana thagat piraklabadi madudasu mahaki thaudang soidana lawgani haiki Lion membership sila makoi wakalon makoi the seliba katok wi wakalon je adabak lailagadi akoi soidan lagi international Lion club ngami mamangta ekoi gi Moirang Lion club su so thawdang lo soidan ulakadi habi thajab dai thamjari Lion club Moirang na matam khudimta apabat toropada akoi punaba lemna to lepi al ai punsi sina lo ji bodi Lions Club Moirang ni thawdang khudimta sobu thawdang ya zakidi hai phobje thamjaraga isora thawjadana 2026 na lapasdagi apaba ngakto baidana Moirang Lions Club ki member khudima apaba yai phaba na da yekdaba Lions member ni hai bo phobje thamjaraga puno ko igi ke diga mukan kai ko loina Every child a hero haiba theme galoinana ex serviceman group amana run tawgadaba Umid Academy haina mingthonba free coaching center ama ngasidagi haunabi matung ina YK College ka mayok nana leiriba Pavitra Complex lamdingda hangdokre pigliba class 3 tagi 8 fawigi manungda leiba government school da tamba sel thumgi phibam phataba imung singi maheroi kayabo makong sengna semduna afaba maheroi amamam ama oinaba pandam ama galoinana hangdokliba free coaching center asigi hangdokpagi thoramda academy asigi founder retired group captain Kumantim Surjit, retired group captain Thokjom Sanamatum, honorary captain Sub Map Paungnam Kelendro amade retired Subedar MK Singh Sarugyaki Mahiloisang asigi nauriba mahiroi kayada USA da laiba retired wing commander R Sariana Khudol Taurakba sports su amade retired group captain Taibang Satpa Maitaina Pirakpa Tracksuit Singsu mahiroi singda yenthoki ba thoram aduda academy asigi founder retired group captain Kumantem Surjitna matam kuina masa masagi service tawduna leiruraba matung asidi thabakdagi potharaba matam asida khunai asigdama kari tawba bage amadi tungi afaba yumbire kaya ama semgat lamba haiba wakhalonda ex serviceman kharapun sinduna angam batengbang tongnaduna ngasi academy si hogdokpani mateng tawbiriba ex serviceman pumbabu thagatli haiki समाज दायित्व कितन अखोन समाज की चौरपा समाज की कानरपा समाज की तमरपू मयामदुना मई ओइदुना अखोई मपानदा इसागी थबक अमम तौर लेरगा हलकपा सिदैदा अखोई समाजदा अखोइजु कितन लमन खुम सिंबा हाइगद्रा अदि मोंद तौजी न खनबदी अफब थबकनी ना खनरे लेपनरे अदुगी मतुंदा अखोई मानबा ग्रुप कैप्टन सनामतुम साहब the group captain Taibang Sharpa Haibam Laima Indigo की captain ही मास की इंटरेस्ट उन्हें ऐसे भी आम लोग खबर खबर नहीं है तो भी दसी में ना अदुत की कोई मैम से उपा करा लेकिन नरका कोई हम लिखत की बनी Laisemlon Khunailon amadi nat ki saktam ngakna hingba ngamnaba amasung khunai asigi miyam gi pokpadagi siba fawpagi thabak thoramda tawgadaba amadi tawroidaba singi matangda inat yokhat lupten iolgi andro mifam pangthokre andro purairomba sanglinda pangthokiba miyam gi oiba achoba khana nainaba mifam atuda iolgi vice president longjamcha sanathoi pibana athoiba mithunglen andro gi khulakpa ch chandra maitaina thawramapu oina sarugyaki loinana aayca gi president ph
Gopendro, Andropana Laisangi, Lublakpa, PH Maimu Maitena Chingbasing Namaroi Musing on a Serogyaki. Fam Kiba Mifam Adu the Lokiba Warif Sing Adude, Natki Thoram Sing da, Chana Chuna daba, Tabak Thoram Sing Hapchin daba, Yelhongai de Leraklaba, Nat Chana Kanglun Sing Naktuna Tamba, Luhong Bada, Kahina Chatting Totaba, Awumpot Ake Amo Amade, Poloi Nasel Kahina Changhanda Banachingba Yauri, Jakja Haizana Batoba, Kumhai Pihong, Harau Kumhaina Yom Laba State, Asigi Miamna, Jatnabi Amadi Natki Mingda, Sel Kahina Changhanba Asina, Kunai Asibu Soidana Lekata Hali Haiba Wafam Mifamna, Munna, Kangmina Baga, Loinana, Kunai Asiki Miam Pum Namak, Suba Nomba Kanba, Selik Nasizina Bagi Jatnabi, Semgat Minanaba, Haiba Wafam Asida Yanaki. Kuntra Nipan Suba Assam Rifles na Sinduna, Tha Asigi Taramathoi Tegi, Kunitoi Fauba Koi na Chatkadaba, National Integration Tour, Kuntra Nipan Suba Assam Rifles ki Commanding Officer Colonel Prasant Singh Chundawat na Lamthaduna Khongsan Kre. Civic Action Program ki Makhada Jirwam ki Kadam Talade ki Lamtha ki Batur Aduda, Jiri Ima Maira Paibi Apun Balob Jimpal gi, Nupi Taram Nithoi Amade, Nupa Ani Yaw Namiyoy Tara Maristergyaki. Major Suras Amade Kuntra Nipan Suba Assam Rifles ki personnel na lamjing duna chatkiba khongchat aduda, Silchar, Guwahati, Kolkata, Bhubaneswar, Puri Amade, Silongi Laifam Singh Loinana, Lamkoi Fam Singh da koi na chatkani. Kuntra Nipan Suba Assam Rifles ki Commanding Officer Colonel Prasant Singh Chandawatna, Manipur Amade Manipur gi Mapanda Lairiba Culture gi Khenaba Singh Amaga Masak Khangnaba, Mafam Adugi Chanabi Singh Bu Uhanba Asina, Jingba Kaya Pangthokadaba Khongchatni Haike. काम करने के लिए या फिर किसी भी अच्छे काम को शुरू करने के लिए और उसको आगे बढ़ाने के लिए। घर में अगर बोलते हैं हमारे यहाँ बोलते हैं कि अगर एक माँ पढ़ी हुई है तो घर में सब पढ़ा लिखा है, क्योंकि माँ सबको पढ़ा देती है। तो वही सिस्टम है, अगर आप जिरीबाम से बाहर जाएंगे, आप लोग गुवाहाटी जाएगा, कलकत्ता जाएगा, भुवनेश्वर जाएंगे, वहाँ पे देखेंगे, वहाँ से जब वापिस आएंगे तो आप लोगों को अपने आसपास के बच्चों को, अपने आसपास बाकी जो ईमा लोग हैं उनको बताना है कि कितना डिफरेंस है, हम किस तरीके से रहते हैं, वहाँ पे क्या प्रोग्रेस चल रहा है और कैसे हमको भी प्रोग्रेसिव लाइफ जीना है। Kapam Baptist Church ki Sunday School Children Ministry ki Golden Jubilee Thoram Pangthokre. Rooted in Christ Haiba theme the Pangthokpa celebration adu SSC ki Oja H Mary Grace na hokdokhi bagaloinana Church Trustee ki Pastor Reverend Ngorau Filiana Monument Maikum Hangdoki. Thoram aduda lining lashon amadi nat ki oiba jagoi issei ki thoram kayasu pangthokhi. Islamic Development Youth Club IDYC Hayalabuk na sinduna mamang thagi tang amadagi hauduna Hayalabuk Kangjebungda chatharakiba anirak suba state level 5A side open men's futsal football tournament Hayalabuk trophy ki winner IDYC B Hayalabuk na oikre punatim kunmari na saruk yaduna chatharakiba tournament adugi final match da IDYC B na Kasifa FC Lilongbo goal ahum sinoda thoiduna winner oikibani tournament loishin bagi thoramda MPCC ki president su oiriba Wangkem SC ki MLA Kaisa Mega Chandra IDYC ki president MD Islamuddin Kakching Kendra ki Hane ki MLA Y Sur Chandra MSPDCL ki Superintending Engineer Mohammed Riazuddin Khan Manipur High Court ki Advocate Azmal Hossaina Maroiba Muising oina serogyaki ngasi ki final match adu ki mamangda MLA ke Mega Chandrana Mahaki local area development fund na Saba Islamic Development Youth Club ki building su sangaram ki Loishilakpada Maroiba Paumuka na pisare Dadri, Manipur ki budget parliament puthok na ba same saba hawi haide. Tourist spot oiba khagnatana laifam ama oiriba kanglagi nongchuk thangba gate ki mafam kayada amang asoi taushin bana miyam na hangoiba faunare. Amadi ahanba Vande Bharat sleeper express train Guwahati amasung Kolkata ki marakta chelagani. Hauzik Fabagi on Pm-Istv na Sandok Chaba Manipuri Pau Matang Steloizere, Viding Tabi Wupum Namapo Amakana Kurumjare.